अहानबदा यामना मरुओइबा अपडेट खरा इनिंगथौ महाराजा सनाजाओबा लैसेम्बदगी लखुचरके मपा मपु मसक खंगदबा पुवारी नैनदबा अथुबदा आई चटकनी शिलोंगदा हाइना महाराजा सनाजाओबा लैसेम्बना फोंदोकपिरि अदुगा मथंगी अपडेट असना कंगली पाक्या पुनबा खोलाउदगी लखुचरके बर्मागी बानमाउ सिटी दलेबा पुलिस कैम्प द केआईगी लल्हौबासिंगा अटैक तौबदा नकल अनिमक्ता सोकपा यावनख्रे हाइना कंगली पाक्या पुनबा खोलाउना अपडेट तौबिरि गाजादा सेजफेयर चटनाबा हौख्रे यूएस की लानमी चनी इजराइल थादुना गाजा सेजफेयर यिंगसिनगदौरी गाजादा सेजफेयर चटनाबा हौखिबगी मसिंग यामलबा पैलेस्टाइन मचासिंग गाजादा हलकपा हौनरे इजराइल की लानमीसिंग गाजागी मफम खरदगी हमास अमसुंग इजराइल की मरक्ता तौनाखिबा सेजफेयर डेल चटनाबा हौखी बदगी हंदोकपा हौख्रे हारी प्रेसिडेंट डोनाल्ड ट्रम्प की गाजा सेजफेयर प्लान की मखादा इजराइल लानमीना गाजादा कियन खंगनबगी थबकसिंग लेपलगनी हाइनसु इजराइल डिफेंस फोर्स की माइकेदगी फोंदोरगली गाजादा सेजफेयर चटनाबा हौखिबदगी हमास मिलिटेंटसिंगनसु पुंग हुंफुतरागनिथोयगी मनुंगदा मखोयना फाजिनदुना थमलिबा इजराइल के होस्टेजसिंग थादोकनबा थौरांग तौखिबगा लोइनना इजराइलनसु मखोयना फाजिनदुना थमलिबा पैलेस्टाइन मचासिंग थादोकदौरी प्रेसिडेंट डोनाल्ड ट्रम्प की गाजा पेस टॉक की अहानबा फेस की वरी सानबदा अयाबा पिनख्रबा मतुंगदा गाजादा सिजफेयर थमलिबा मियोइसिंग थादोकनबगी अयाबा अदु पिनखिबनी यानबसिगी मखादा गाजादा तेंगमांग पिबा ट्रकसिंग चंगबा हौबगी ओइथोकपा लैरे हारी गाजादा सिजफेयर थमनखिबदगी मसिंग यामनबा गाजागी मियामना मयुमदा हलखिबदा अटे अकाईगी सक्तमसिंग उबा फंगी गाजागी अवांग अमसुंग नोंगचुप थंगबा सिटीदा लैरिबा मियोइसिंगना इजराइल लानमीसिंगना नमदुना गाजा सिटी थादोकनबा खंगनख्रबा मतुंगदा अहानबा ओइना गाजादा हलकपा मतमदा मसिंग यामलबा युमसिंग अमसुंग सेमगत सागतपसिंग मांग ताकलंबगी सक्तमसिंग थेंगनखी इजराइल लानमीसिंगना चथखिबा ऑपरेशनदा लैख्रिदबा हक्चांगसिंग अटे अकाई मरक्तगी लौथोकनबगीदमा हमासकी गाजा सिविल डिफेंस टीम अकनबा थबकसिंग पाइखतपा हौखी गाजा सिविल डिफेंस टीम की वंगांगलोई ओइरिबा मोहम्मद बसालना बीबीसी थमलप वारोल अयु अवांग थंग गाजा की सरुक लेबा अटे अकाई मरक्तगी मियोई निपान की हक्चांगसिंग लौथोकपा ngमखी हारी इजराइल फोर्ससिंगना नमदुना चलहनख्रबा अतोपा मफमसिंगदसु अकाई अतोय कयाना पिक थन्ना लेबगी सक्तमसिंग उखी इजराइलना गाजादा पाक्तकना लंदा चथबदगी चौराकना मियोई लाख 8 रोम गाजा सिटीदगी लांजेनदुना लाखिबनी नाकल अमरोमदा गाजा सेजफेयर यिंगसिनबगीदमक यूएस ना मखोयगी लानमी चनी इजराइल दा थारगनी हारी गाजादा हक्सेल की थबकसिंग नौना पाइखतपदा अचौबा सिंगनबा अमा ओइरगनी लान की चैथेंग नंगलबा गाजादा हक्सेल की थबकसिंग नौना पाइखतपदा अचौबा सिंगनबा अमा ओइरगनी हाना यूएन ह्यूमैनिटेरियन चीफ टॉम फैचरना बीबीसी रेडियो की प्रोग्राम अमदा फोंदोक्रे सऊदी अरेबिया की रियाफ्ता बीबीसी रेडियो दा थमखिबा वारोल अमदा टॉम फैचरना यूएन की टीम सिंगना गाजादा कुपना यिंगसिनबगा लोइना मफम अदुगी मियाम की हक्सेल की लमदसु हेना पुगनिंग चंगली हाइकी हौजिक ओइरिबा गाजा की फिवम असिदा हक्सेल की थबक थोरम सिंग नौना पाइखतपदा अचौबा सिंगनबा अमा मायोकनगदौरी गाजादा हक्सेल की थबक सिंग नौना पाइखतनबगी दमक हॉस्पिटल सिंग नौना सेमगतपा मथौ ताबगा लोइना हक्सेल गा मरी लेनबा थबक थोरम सिंग नौना सेमगत सागतपगी मरुओइबा अदु लैरी पाकिस्तान दा अनौबा मिसाइल योनबगी वाफम लेते यूएस ना साबा मीडियम रेंज एयर टू एयर मिसाइल AMRAAMS पाकिस्तान दा योलगनी हाइन रिपोर्ट तौनरखिबा अदु युमफम यावदबनी हाइना यूनाइटेड स्टेट्स एम्बेसी ना सेंगदोक वारोल थमलकली हंदकता यूएस अमसुंग पाकिस्तान की मरक्ता ngak sengi potlam sing leiba yonbagi yanaba thamnakhiba aduda यूएस ना साबा AMRAAM मिसाइल सिंग leiba yonbagi wafam amata pannakhide haidi इंडिया दा leiba यूएस एम्बेसी ना फोंगदोरखिबा wafam amada mamang thagi kuntra दा यूएस डिपार्टमेंट ऑफ डिफेंस ना स्टैंडर्ड कॉन्ट्रैक्ट अमा लाउथोखिबा अदुदा पाकिस्तान यावना यूएस का मपांग ओइरिबा लेबाक सिंगदा ngak sengi potlam singi स्पेयर पार्ट सिंग योनबगी अयाबा पिनखिबनी हाइडी यूएस डिपार्टमेंट ऑफ वार ना ममांग थागी कुंट्रा दा स्टैंडर्ड कॉन्ट्रैक्ट लाउथोखिबा अदु एग्जिस्टिंग फॉरेन मिलिटरी सेलस कॉन्ट्रैक्ट अमेंडमेंट तौबगा मरी लेनखि हाइडी यूएस एडमिनिस्ट्रेशन ना पाकिस्तान दा अनौबा एडवांस मीडियम रेंज एयर टू एयर मिसाइल योनबगी अयाबा पिनखिबा लेते हाइना सेंगदोक वारोल थमलकपगा लोइनना यूएस अमसुंग पाकिस्तान की मरक्ता यानखिबा अदुदा पाकिस्तान की हौजिक लेरिबा तौबा ngamba सिंग खुमांग चौसिलहनबगी मतंगदा करीगुमा वाफम अमता पन्नखिदे हाइरी इवा खंगदना लेरकपा पेरा कमांडो की हक्चांग फंगले आईडी पोखाइबदा अंगांग अमा सोकले हौखिबा इराई नुमितगी जम्मू एंड कश्मीर की गादोल उमंगदा थीबा खंगदना लेरखिबा इलाइट पेरा कमांडो अनि अदुगी मरक्ता अमगी हक्चांग फंगख्रबा मतुंग असि अमुक अनीसुबा पेरा कमांडो अदुगी हक्चांग फंगबा ngमख्रे हाइरी पेरा कमांडो अनि असि असुकपा गादोल उमंग मनुंगदा लंबी लमांगनाबदगी निंगथम थागी मतम ओइसिलकपना मरम ओइरगा तोंगान तोंगानबा वेदर गा मरी लेनबा थौदोकसिंगदा लैखिदबा ओइगनी थाजरी नाकल अमरोमदा छत्तीसगढ़ की बीजापुर डिस्ट्रिक्ट नक्सल सिंगना थमलंबनी चिंगनाबा इम्प्रोवाइज एक्सप्लोसिव डिवाइस आईडी अमा पोखाइरकपदा नुपा मचा अमा सोकले थौदो अदुदा सोकलबा नुपा मचा अदुगी फिबम लुद्रे अदुबो सेक्युरिटी फोर्स सिंगना थौदोक थोकिबा पीडिया खुंगंग अमदी मसिगी अकोइबदा नक्सल सिंगना
ꯑꯍꯦꯟꯕ IED ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯦ ꯍꯨꯅꯥ ꯂꯥꯟꯃꯤꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯅꯍꯥꯁꯤꯡ ꯕꯪꯀꯔ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯍꯧꯔꯤꯕ ꯏꯊꯅꯤꯛ ꯔꯤꯕꯦꯜꯁꯤꯡꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯕꯪꯀꯔ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ ꯍꯥꯡꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯔꯤ ꯍꯥꯏꯔꯤ꯫ ꯀꯟꯀ꯭ꯔꯤꯠꯀꯤ ꯕꯪꯀꯔ ꯍꯥꯡꯕ ꯀ꯭ꯂꯥꯁꯔꯨꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯗꯅꯕ ꯊꯧꯅꯤꯖꯈꯤ ꯍꯥꯏꯔꯤ꯫ ꯆꯍꯤ 19 ꯁꯨꯔꯕꯤ ꯐꯤꯑꯣ ꯀꯧꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯇꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯧꯖꯥꯜ ꯎꯠꯄꯤꯕ ꯑꯃꯁꯨꯡ ꯕꯣꯝ ꯄꯣꯈꯥꯏꯔꯛꯇꯕ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯇꯝꯊꯤꯔꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯊꯥꯕꯩꯀꯥꯌꯤꯟꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯗ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯍꯩꯔꯣꯏ 10 ꯑꯃꯁꯨꯡ ꯑꯣꯖꯥ 2 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯕꯪꯀꯔꯒꯤ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯕꯪꯀꯔ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯍꯩ ꯇꯝꯂꯤꯕꯤ ꯐꯤꯑꯣꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯨꯝꯖꯥ 2021ꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯛꯄꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯕꯨ ꯅꯝꯊꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯕꯒꯤ ꯊꯕꯛꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯤ꯫ ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅꯁꯨ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯒ꯭ꯔꯥꯎꯟ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯝ ꯀꯟꯐ꯭ꯂꯤꯛ ꯂꯣꯀꯦꯁꯟ ꯑꯦꯟꯗ ꯏꯚꯦꯟꯠ ꯗꯇꯥ ACLEDꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯑꯦꯌꯔ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ 1,000ꯒꯤ ꯃꯊꯛꯇ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 900ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 29ꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯏꯊꯅꯤꯛ ꯔꯤꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯟꯗꯂꯦ ꯁꯤꯇꯤꯒꯤ ꯑꯋꯥꯡꯗ ꯂꯩꯕ ꯀꯤꯂꯣꯃꯤꯇꯔ 110 ꯔꯣꯝ ꯂꯥꯞꯄ ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯍꯨꯟꯇꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯤꯡꯈꯥ ꯇꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯝ ꯅꯤꯡꯈꯥꯏꯕꯗ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯑꯌꯣꯙ꯭ꯌꯥꯒꯤ ꯈꯨꯟ ꯑꯃꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯁꯥꯊꯤꯕ ꯄꯣꯈꯥꯏꯕ ꯑꯃꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥ ꯁꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯈꯥꯏꯔꯛꯈꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯈꯥꯗ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯑꯁꯣꯛꯄꯁꯤꯡꯒꯤꯗꯃꯛ ꯐꯖꯅ ꯂꯥꯌꯦꯡꯅꯕ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯃꯁꯨꯡ ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯈ꯭ꯔꯦ꯫ ꯀꯥꯟꯄꯨꯔꯗ ꯁ꯭ꯀꯨꯇꯔ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 9 ꯁꯣꯛꯈꯤꯕꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯕꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯄꯥꯏ ꯅꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯄꯥꯎꯁꯤꯡꯗ ꯄꯣꯈꯥꯏꯕ ꯑꯗꯨ ꯕꯣꯝꯕꯨꯂꯥ ꯄꯣꯈꯥꯏꯕ ꯑꯃ ꯑꯣꯏꯒꯅꯤ ꯎꯠꯂꯤ꯫ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯃꯗꯨ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯕ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯐꯝꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃ ꯊꯨꯡꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯁꯨꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯃꯗꯨ ꯆꯥꯛꯈꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯨꯀꯔ ꯑꯃ ꯄꯣꯈꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯐꯣꯔꯦꯟꯁꯤꯛ ꯇꯦꯁꯁꯤꯡ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯒꯅꯤ ꯍꯥꯏꯅ ꯑꯌꯣꯙ꯭ꯌꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯅꯤꯈꯤꯜ ꯇꯤꯇꯥꯔꯥꯝ ꯐꯨꯟꯗꯦꯅ ꯍꯥꯏꯈꯤ꯫ ꯑꯌꯣꯙ꯭ꯌꯥꯗ ꯄꯣꯈꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯤꯑꯣꯏ 5 ꯁꯤꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯅꯤꯡꯊꯤꯖꯅ ꯂꯥꯏꯀꯠꯅꯕꯒꯤꯗꯃꯛ ꯈꯨꯗꯛꯇ ꯊꯧꯔꯥꯡꯁꯤꯡ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯁꯣꯏꯗꯅꯃꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤ ꯆꯤꯐ ꯑꯈꯤꯂꯦꯁ ꯌꯥꯗꯚꯅ ꯊꯥꯒꯠꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏꯈꯤ꯫